Akaswani Imphal Ningthaukhongjam Suni na pau pazari ahanbada maruiba pau. Rajyapal Ajay Kumar Bhallana Imphal gi Janimsda nauna semgatkiba dialysis unit ama ngarang sangakhre. Security force na rajya sigi tongan mafamsingda thiba humugi thabak chataduna khusukulai kaya phagatpa leptri amasong Seltum Mantri Nirmala Sitaraman hairi Lagliba sahi kun manga asida lebak asibu Bikshit Bharat ohenaba Finance Commission na tongan ba scheme kaya paikhatle. Rajyapal Ajay Kumar Bhallana Imphal gi Janimsda nauna semgatkiba dialysis unit ama ngarang sangakhre. Anobu unit asi Pradhan Mantri National Dialysis Program gi sarukama oina National Health Mission gi makada State Health Society Manipur na linkhatkibani. Unit asida hemodialysis machine tara yauri masina miyamda ahongba mamalda dialysis khudongchabasing fanghalagani. Sangabagi thormaduda rajyagi Health and Family Welfare gi Commissioner Kam Secretary Suman Singsu saruk yaki. Tungda Rajyapal na hospital asigi tongan ward singda chatuna official singa wari watai sanaki. Magna head of department singasu mifam pangthoktuna hospital asigi awadapa kayagi matangda khanaki. Mifam aduda head of department singi maikaidagi makoina thengnariba khudongchadaba kayagi matangda Rajyapalda memorandum pisinduna khanganki. Rajya sida ahanba oina PAX Excavatum gi surgery Bavina Hospital da mai pangna pangthokre. Surgery adu hospital asigi consultant CTVS surgeon Dr. Siddhartha Lukram gi lamjing makhada pangthokibani. Hospital asina complex vascular surgery makal kaya su pangthoknaba thaurang tauri hairi. Security force na rajya sigi tongan mafam singda thiba humbugi thabak chataduna khusukulai kaya phagat paleptri. Police ki pauna hai security force na Kakching jila gi Multichan Kulda thiba humbugi thabak chathabada bom yauna khusukulai kaya phagat ki phagalwa polam singi manungda local med pompi ama single barrel nongmai ani 303 rifle ama CMZ carbine ama IED bomb ahum amadi nongmai maru kaya marum yauna tongan polam kaya fare. Imphal jilagi Bukau Santipura security force na thiba humbugi thabak chathabada single barrel nongmai ama improvised projectile launcher ama local med single barrel nongmai ama kapa yariba nongmai maru khara amasung BPJK na chingba polam kaya phagat pangam ki Kangpokpi jilagi Kelengnom amasung Khengjong khulsingda thiba humbugi thabak chathabada pompi gun tarani pan projectile launcher ama galonyana high explosive rocket ama phagat pangam ki Police ki pau asina makatana hairi Imphal East ki Kongpal Ngangbam lekaida Arambai Tengol gi Pambaina luchingba UNLF ki mioi kharaga khana chainabagi thokdokta Pambaina luchingba UNLF ki mioi mari shokle. Maraga sida Thobal jila gi Khongjom Chingtham mayai lekaida gi pele gi kadarni haiba mioi amang arang phare hairi. Amromda Manipur Police na Churachandpur jila da social media da paulana sandoktuna miyamda Akia kang pohanba tongan ba WhatsApp group amadi channel link taruki mathakta FIR pankre asiguma samjin sajinba amadi miyam marakta irang thoan bayaba pau sandokpada chenaba mioi singi mathakta ain goiba thabak logalagani haina police na khanghalakli. Assam Rifles na sinduna ex serviceman rally ama ngarang Ukhrul jilagi Somsai garrison da pangthokare thormaduda ex serviceman sing Birnari sing amadi makoigi imung manungi mioi sing saruk yaki. Imphal jilagi DC complex da laiba panchayat bhavan da district development coordination and monitoring committee disha gi mifam ngarang Lok Sabha sadasya Dr. Angomsap Bimol akoijamna sababati oiduna pangthokare mifam asi jila asigi district administration asinbani tharmasida district level officers sing na tongan ba sakhot thaurangi program sing PM Poshan PMGSY PMAYG MGNREGS Smart City na chingba mission singi matangda wafam kaya thamki. Manipur University ki Environmental Science Department asinduna Sustainable Water Resource Management Issues Challenges and Solution haiba hiramda nomugyoiba jati thaki seminar amadi World Water Day palan thoram ngarang Manipur University da pangthokre thormaduda Manipur University ki Vice Chancellor Professor N Lokendro yauna saknairaba mioi kya saruk yakhi. Referee 11 Manipur na sindon lemna idan tawbagi thauram ama ngarang Imphal gi Rims Hospital da pangthokre thormatu da mioi nipuram idan tawki tabiriba pawasi Akaswani Imphal dagini. Seltum Mantri Nirmala Sitaraman hairi lagliba sahi kun manga asida
leibak asibu marumdom lepchaba ngamba lamdam Vikshit Bharat Ohenaba Finance Commission at tongan scheme kaya paikhatli Chennai Citizen gi forum gi thorum da saruk yaraduna Srimati Sitaraman na hai mahusagi oiba khudongthiba kaya dagi sukngak thoknaba thorang kaya paikhatli masigi mathakta leibak asina mapa leibak singdagi lakpa singnaba singsu thengnanaba sem saduna lei mangna hai Pradhan Mantri gi internship program na singnaba kaya mayoknaba ngamnaba naha singbu training piragani lawsingu gi lamda ahungba kaya purakpagi tangai phadaba lei mafam aduda aspirational jila chamatara ni thoida hena sakhonabagi kutongchaba sing pire Pradhan Mantri gi wakhalon gi matungina sothana leiraba jila chama mapanda lawsingu gi pothok sing hena puthok anaba pandam thamli mantri na hai artificial intelligence science amasung innovation dasu hena maroiba meeting thamli Anishuba Khondra Mongbi Hizam Me Madebi Memorial T20 Manipur Veteran Cricket Tournament lisingani kunmangagi garang sanakiba match ta KCC Kongbana LCCC Lilong Chajingbu run kuntra matoide thoikre atopa match amada YWC Langthabalna YCCC Wangkhaibu run niputarukta thoike District Youth Affairs and Sports Officers Kakching Sinduna Niminini Sathagadaba Ashimita City Women's Badminton Amansung Wushu League lisingani kunmari kunmanga ngarangdagi Kakchingda DYASO Complex ki indoor hall da hokre ngasi phongba pauchi singi marobe pausingi damak hauzik Ngangbam Amukhomba leire Amukhomba Thagachari suni Supreme Court ki delegation team thunglare relief camp sing jengsen khre Manipur da ing tapa hanjilakli kuki amadi mitai gi marakta wari saba haure haina Griha Mantri Amit Shahana Fongdoki Wafamna Ngachi Fongba Pausi Singda Marui Pawin Fonari Pongna Famda Supreme Court ki Judge Taruk Imphal Thunglare Judge Mari Surachanpur Chalure IDP Sing Unakre have Pau Asigaluna Lan gi Chaitheng Fang Nanglaba Singi Yenglaga Special Package Pinaba Government da Kangalagani Haina Justice BR Gavaina Fongdoki Wafamna Ahan by Headline Tori Pawasi Morning Bell Sanga Express ki edition animak Isial Express, Naharugil Thaudang, Manipur Mail, Chana Libak, Imphal Preface, People's Chronicle, Amadi, Huelan Pauna Singba, Pausi, Ayamada, Marui Pawina, Fongba Tenere, Sanga Express Manipur Edition da, Manipur da Santi Oi, Kuki Amasung, Mitei, Wari Saba, Haure, Haina, Griha Mantri, Amisana, Fongtoki, Wafamna, Ahan by Headline Taudana Fongli, Pawasi, Naharugil Thaudang Dana, Manipur da Ing Tapa Hanjilagli, Kuki Amadi Mitei Marta Wari Saba, Haure, Haina, Anisuba Headline Pitana Fongli. Morning Bell da haukiba matamgi khanduna hinglagumsi tungda oirkadabu singi matangda khallasi haina Justice Kotisher na phongdoki wafamna anisuba headline tawduna phongli haujik leiba mani fibam masida delimitation process pangthokpa yaroi fox haiba pau ama Isial Express ta maroi fawina phongli makhongdagi hauna ningthina yengchenduna thabak paikhatlabadi chakot lamjenda mangjin thagani MP Bimol haiba pau ama narugi thaudangda maroi pawina phongli Sanali Bagta Judge Singdi Manipur Chatkre Prime Minister Modi di Kaidongoi Chatkadori Haina Congress ki Lusingba Jairam Ramesna Fongtoki Wafam Mama Marui Pawine Fongli Rajapal Ajay Kumar Balana CAU Amadi Janimsta Project ya Sanga Kreba Paw Ama Imphal Free Fresh ta Nishba Headline Tawduna Fongli Sanga Express English Edition da Internally Displaced Family Contra Listagi Kakthat Pire Makhogi Phongpam Thokpasing Fangdre Heba Paw Ama Marui Pawine Fongli People's Chronicle da Manipur awaba tangkak athubada loisilak lagani haina Justice Gavaina Fongtokhiba wafam ahan ba headline piduna phongli Huilan Pauda Surachanpur da WhatsApp group amadi channel taruki mathakta police na case lokal heba pau ama marui pawina phongli suni Thagachari Amukhomba aroibada maroiba pau amuk Rajapal Ajay Kumar Bhallana Imphal gi Janimsta Nauna semgat kiba dialysis unit ama ngarang sangakre security force na rajya sigi tongan mapam singda thibu humbagi thabak chathaduna khusukulai kaya phagat paleptri amasung seltu mantri Nirmala Sitaraman na haire lagliba sahi kunmanga asida lebak asibu Vikshit Bharat oihanaba finance commission na tongan ba scheme kaya paikhatli pauloi jare